ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯡꯕꯨ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕ ꯑꯃꯥꯏꯕ ꯖꯤꯇꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯖꯤꯇꯦꯜꯅ ꯑꯃꯥꯏꯕ ꯄꯦꯁꯦꯠꯇ ꯑꯃꯥꯏꯕ ꯇꯝꯈꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯃꯥꯏꯕ ꯄꯦꯁꯛꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯖꯤꯇꯦꯟꯗ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯕ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯖꯤꯇꯦꯟꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯀꯣꯏꯔꯦꯡꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯕꯨ ꯎꯅꯕ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯂꯣꯏꯅꯕꯤ ꯁꯥꯟꯇꯤ ꯊꯦꯡꯅꯗꯨꯅ ꯁꯥꯟꯇꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯔꯕ ꯃꯇꯨꯡꯗ ꯀꯣꯏꯔꯦꯡꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯁꯨꯃꯣꯟꯗꯣ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯁꯨꯃꯣꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯥꯗ ꯀꯣꯏꯔꯦꯡꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯇꯥꯗ ꯀꯣꯏꯔꯦꯡꯕꯨ ꯀꯧꯔꯤ꯫ ꯇꯥꯗ ꯀꯣꯏꯔꯦꯡꯕꯨ ꯂꯩꯇꯕ꯭ꯔꯣ? ꯀꯣꯏꯔꯦꯡ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯀꯣꯏꯔꯦꯟꯗꯣ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯀꯣꯏꯔꯦꯟꯅ ꯑꯇꯣ ꯅꯪ ꯌꯧꯔꯛꯂꯦꯗꯅ ꯂꯥꯎ ꯀꯥꯈꯠꯂꯛꯎꯅꯦ ꯑꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ꯫ ꯑꯗꯨ ꯇꯥꯗꯅ ꯑꯩꯕꯨ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯧꯕꯤꯕꯒꯤ ꯃꯔꯝꯕꯨ? ꯑꯩ ꯅꯉꯣꯟꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯁꯤꯟꯅꯒꯦ ꯍꯥꯏꯗꯅ ꯀꯧꯔꯤꯕꯅꯤꯍꯦ꯫ ꯅꯪ ꯑꯆꯧ ꯈꯪꯅꯤꯗꯅ? ꯈꯪꯖꯩꯌꯦ ꯇꯥꯗ꯫ ꯃꯗꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯚꯥꯞ ꯇꯥꯔꯦꯗꯅ? ꯇꯥꯗ ꯃꯗꯨ ꯑꯩ ꯍꯩꯔꯣꯏꯗ ꯇꯥꯗ꯫ ꯁꯨꯃꯣꯟ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯩꯅ ꯃꯤ ꯅꯦꯛꯑꯒ ꯍꯥꯠꯍꯟꯗꯧꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯁꯦ ꯑꯩꯒꯤ ꯌꯨꯝꯁꯩ ꯃꯩ ꯊꯥꯈꯤꯅꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯔꯦ ꯍꯥꯏꯔꯒꯅꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯤꯅꯦ ꯑꯇꯣ ꯅꯪꯕꯨ꯫ ꯇꯥꯗ ꯑꯗꯣ ꯍꯥꯏꯖꯔꯤꯕꯁꯤꯅꯦ ꯑꯩ ꯀꯌꯥ ꯍꯩꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯕ ꯇꯥꯗ ꯅꯪꯕꯨ꯫ ꯍꯩꯇꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯁꯦ ꯅꯪꯅ ꯃꯗꯨ ꯍꯦꯛ ꯇꯧꯔꯕ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯂꯧꯐꯝꯗꯣ ꯑꯩꯅ ꯍꯟꯗꯣꯛꯂꯦ꯫ ꯑꯗꯨꯒꯅꯦ ꯌꯦꯡꯉꯨ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯧꯐꯝ ꯑꯗꯨꯗꯒꯤꯅꯦ ꯅꯪꯒꯤ ꯁꯪꯒꯝ ꯑꯃ ꯑꯩꯅ ꯄꯤꯔꯕꯅꯤ ꯍꯩꯕꯣ꯫ ꯇꯥꯗ ꯑꯩꯒꯤ ꯂꯧꯐꯝꯗꯨ ꯍꯟꯗꯣꯛꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯪꯒꯝ ꯑꯃꯁꯨ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯗ? ꯍꯣꯏꯅꯦ ꯊꯕꯛꯇꯨꯗ ꯃꯥꯡꯒꯣꯜ ꯑꯣꯏꯍꯜꯂꯨꯅꯦ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯕꯣ꯫ ꯍꯣꯏ ꯇꯥꯗ ꯑꯩ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯇꯧꯖꯧꯒꯦ? ꯑꯗꯣ ꯇꯥꯗ ꯑꯆꯧ ꯃꯇꯩ ꯃꯅꯥꯎ ꯍꯥꯠꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯇꯥꯗ? ꯑꯇꯩꯒꯤ ꯅꯠꯇꯦꯅꯦꯍꯦ ꯁꯤꯅꯤꯗ ꯑꯆꯧ ꯃꯇꯩ ꯃꯅꯥꯎꯅ ꯑꯆꯧꯒꯤ ꯃꯃꯥ ꯅꯥꯕꯗ ꯂꯧꯈꯤꯕ ꯑꯩꯒꯤ ꯁꯦꯟꯁꯤꯡꯗꯣ ꯁꯤꯡꯗꯣꯛꯄ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤꯡ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯆꯌꯦꯠꯅꯗꯧꯔꯤꯀꯣ ꯑꯗꯨꯒꯤꯅꯤꯗ꯫ ꯍꯣꯏ ꯇꯥꯗ ꯐꯔꯦ ꯇꯥꯗꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯦ ꯇꯥꯗ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯠꯂꯣ꯫ ꯑꯗꯣ ꯁꯣꯏꯗꯤ ꯁꯣꯏꯅꯨꯀꯣ꯫ ꯍꯣꯏ ꯁꯣꯏꯖꯔꯣꯏꯌꯦ ꯇꯥꯗ ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯔꯦꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯨꯃꯣꯟ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯃꯥꯒꯤ ꯂꯧꯐꯝ ꯍꯟꯗꯣꯛꯄꯤꯅꯤ ꯂꯧ ꯁꯪꯒꯝ ꯑꯃꯁꯨ ꯄꯤꯒꯦ ꯍꯥꯏꯕ ꯑꯗꯨꯗꯗꯤ ꯁꯨꯃꯣꯟ ꯐꯠꯇꯕ ꯀꯣꯏꯔꯦꯟꯅ ꯍꯥꯏꯕ ꯋꯥ ꯑꯗꯣ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯑꯆꯧꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯖꯤꯇꯦꯟꯕꯨ ꯇꯠꯇꯅ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯑꯣꯠꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯇꯝꯅꯕꯗꯣ ꯍꯦꯜꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯑꯁꯪꯕꯤ ꯃꯥꯏꯕ ꯁꯨꯃꯣꯟꯗ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯅꯕ ꯂꯥꯛꯆꯔꯝꯃꯤ꯫ ꯑꯁꯪꯕꯤꯗꯣ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯕꯨ ꯇꯣꯏꯅ ꯀꯧꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯔꯛꯂꯤꯕꯤ ꯑꯁꯪꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯑꯁꯪꯕꯤ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯌꯥꯝ ꯍꯥꯊꯨꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ? ꯇꯥꯗ ꯑꯩꯁꯤ ꯇꯥꯗꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯍꯟꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯇꯥꯗ꯫
ha kari yengsai ba ka khalong suma gu da lebu nungai ti asase phida sida pham aha kari torba tada handak aigi imungda tholiba tamdarakliba singse amuktiba mahani adu tadan amukta yengbiyo na haije ye lakjaribani tada nanau nupasu yumda leitaba isaga aiga tang leijabani aduda aki akhang thokpase yamna pakhatleba tada isada tashinnar kadra haidana sum kijaba tada ye ai karisu toroida handakse lai khara saphong lakba matamni maning makha tamba oibanina aduk tawribanida ye kaisu toroi adum phajakhinida ko nungda nungai adu tanabaiduni tadanadi pangtak takbiri adu phanaba amta yengbiyu tada hoi ngaihakang phamlamuko ai karigumba amta loktu ugige hoi phanita da ngaijaromgi asumna wari ngak sanaraba matung amaiba sumondo imungda changluraga karigumba posak ama puraga thorakle aduga asangbida pirami ai sese sise nangi yumgi yana khada phumuko mi kana uhunba yadi ai karigumba mi naga ukhrabati hauji tamnaribadu mardaki saru chamanga henjalakadoribani ko hoi tada ai sodena phumjage tada ado tada ayeng mansibu kaya tamlamdrasu yanida azaudo nungsi khraba aigi nauni ai yare tamlamdrabasu maduna hek phatraba amu khata lauko laitau ama tauraga adum phanida chalo hoi tada adudi ai amuk chacharukige hoi yoro asumna asangbido amaiba sumona pirakliba posak ado puraduna chakri somdana amaiba sumondi asangbi lakani khangmanina hanana sem sarga tamlamlabani adubu asangbidi karisu khangjadabanina amaiba sumona pirakliba posak ado arubani khanduna puraduna chakki asumna asangbi magi yum yoroduna amaiba sumona pirakliba posak ado mi koyeng yenglaga magi yunggi yana khada phumjinkhre asumna phumjinbado loraduna asangbi mangol darida phamladuna jitenbu koroklami jitensu taraduna mamage manakta lakrami aduga kari haigi ima haiduna hangnari duda sangmina kaisunuteda sungna sung kobun lao imagane chak thongnu silao asumna jiten amadi asangbido chak thongba imungda changkhre numidangi pung 9 tari asangbi amadi jiten chak chaba loraduna tumba changkhri asumna ngaihak leiraga jiten amadi jiten mama asangbi tumkhri tanja aduda huisingna lagna khongba amadi chiknaba kaya ama tawri aduga kapli matamdu numidangi pung 12 makhai tari amaiba sumondo magi laisana pham oriba tudian khunung aduda kumtharaklami amaiba sumon mafam ado yoraduna magi laisana bada sangadaba polam chajam singado lothoraklaga laimu amabu kokthokrami masitiki laimu ama thoroklei aduda amaiba sumona hai laimu ngasidi nang matam mama yoraktuna aina nangbu amuk kokthoroklibani amaiba sumongi wa adu tabada laimu aduna hai phattaba amaiba ai kari sintha amuk leire aibu amuk kawbudi laimugi wafam adu tabada amaiba sumona ai gi chitak khumganu ko nang ut onge haibro maduda laimu aduna haibiro ai kari tawjo haibano adumna nena tana hayudana ai laimu se makha lekaida asangbigi imungda nang khara akiya khang tawso adubu mathwai di lowa yaroi ko nangna mathwai galoruklabadi nang ut ongadabani khangjau hei laimu maduda laimu aduna ai sodinaba tawjaramlage asi hairamlaga laimu ado mangkhri aduga asangbigi yumda phawdurakli aduga
ꯖꯤꯇꯦꯟꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯥꯏꯃꯨ ꯑꯗꯣ ꯁꯣꯠ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯖꯤꯇꯦꯟ ꯃꯃꯥ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯃꯄꯥ ꯑꯗꯨꯗ ꯈꯣꯔꯣꯛ ꯈꯣꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯠꯂꯛꯄ ꯑꯗꯣ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯑꯁꯪꯕꯤ ꯑꯗꯣ ꯎꯏꯔꯨꯝ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯁꯨꯝ ꯈꯣꯠꯂꯛꯄ ꯑꯗꯣ ꯍꯦꯜꯂꯛꯄꯗꯒꯤ ꯑꯁꯪꯕꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯑꯁꯪꯕꯤ ꯌꯦꯅꯈꯥꯗ ꯇꯧꯔꯤꯕ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯁꯪꯕꯤꯒꯤ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯑꯁꯪꯕꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯑꯃꯨꯛ ꯊꯤꯟ ꯑꯃꯨꯛꯅ ꯑꯃꯨꯛ ꯈꯣꯠ ꯑꯁꯪꯕꯤꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯇꯦꯟꯗꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯝ ꯇꯥꯜꯂꯤ꯫ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯖꯤꯇꯦꯟꯗꯤ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯁꯪꯕꯤꯗꯤ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯖꯤꯇꯦꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯟꯅ ꯇꯝꯅꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯥꯏꯕꯅ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯊꯥꯛ ꯈꯔ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯗ ꯄꯤꯔꯒ ꯍꯜꯍꯟꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯕꯨ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯒ ꯁꯨꯃꯣꯟ ꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯁꯪꯕꯤ ꯂꯥꯏ ꯈꯣꯏꯔꯝꯂꯝꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯕ ꯃꯇꯨꯡ ꯖꯤꯇꯦꯟ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯂꯒ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯑꯁꯪꯕꯤꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯁꯪꯕꯤꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯣ ꯎꯔꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ "ꯍꯥꯏ ꯑꯁꯪꯕꯤ, ꯅꯪꯗꯤ ꯌꯥꯝ ꯉꯟꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ?" ꯑꯁꯨꯝꯅ ꯑꯁꯪꯕꯤ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯤ꯫ "ꯇꯥꯗ, ꯑꯩ ꯇꯥꯗꯕꯨ ꯎꯅꯕ ꯂꯥꯛꯆꯔꯤꯕꯅꯤ." "ꯍꯥ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ? ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯂꯥꯎ ꯃꯥꯡꯒꯣꯜꯗ ꯅꯤꯡꯊꯤꯅ ꯐꯝꯂꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯪꯕꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗ ꯇꯝꯂꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ "ꯉꯔꯥꯡꯗꯤ ꯂꯥꯏ ꯈꯨꯟꯗꯤꯟꯅꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅꯅꯤ ꯈꯔ ꯍꯦꯟꯅ ꯇꯝꯅꯔꯤꯕꯗꯨ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯀꯔꯤꯁꯨ ꯀꯤꯒꯅꯨꯀꯣ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ." "ꯍꯣꯏ ꯇꯥꯗ." "ꯐꯔꯦ, ꯌꯧꯔꯣꯀꯣ, ꯀꯔꯤꯁꯨ ꯀꯤꯒꯅꯨꯗ, ꯅꯪ ꯇꯥꯗ ꯂꯩꯔꯤꯕꯁꯤꯗꯤ ꯃꯣꯏꯅꯅꯦ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ." ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯅꯪ ꯉꯁꯤꯒꯤꯗꯤ ꯌꯧꯔꯣꯀꯣ, ꯑꯩꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯕ ꯑꯃ ꯂꯩꯔꯦ." "ꯍꯣꯏ, ꯐꯅꯤ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ." "ꯌꯧꯔꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯁꯪꯕꯤꯗꯣ ꯋꯥ ꯈꯔ ꯍꯥꯏꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯀꯣꯏꯔꯦꯡꯗꯣ ꯑꯃꯥꯏꯕ ꯁꯨꯃꯣꯟꯒꯤ ꯌꯨꯝꯗ ꯄꯔꯞ ꯍꯥꯊꯨ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯁꯨꯃꯣꯟꯁꯨ ꯑꯅꯥꯕ ꯑꯃ ꯌꯦꯡꯅꯅꯕ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯂꯝꯕꯤꯗ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯔꯤ꯫ ꯃꯗꯨꯗ ꯀꯣꯏꯔꯦꯡꯅ "ꯁꯨꯃꯣꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ?" "ꯇꯥꯗ, ꯑꯩꯁꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯑꯅꯥꯕ ꯑꯃ ꯌꯦꯡꯕ ꯆꯠꯂꯤꯕꯅꯤ ꯇꯥꯗ." "ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕ? ꯍꯣꯏ ꯇꯥꯗ." "ꯑꯗꯣ ꯁꯨꯃꯣꯟ, ꯏꯆꯤꯟ ꯏꯅꯥꯎ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯁꯤꯕꯨ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯌꯥꯅꯤꯌꯦ ꯇꯥꯗ, ꯀꯔꯝꯕ ꯋꯥꯅꯣ ꯇꯥꯗ?" "ꯑꯁꯤꯗ ꯐꯝꯂꯒ ꯋꯥꯗꯣ ꯅꯦꯅꯥ ꯇꯥꯅ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯁꯤ ꯂꯥꯎꯗꯅ." "ꯌꯥꯏꯌꯦ ꯇꯥꯗ, ꯌꯥꯏꯌꯦ." "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯑꯁꯪꯕꯤꯗꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯑꯗꯣ." "ꯍꯣꯏ ꯇꯥꯗ, ꯅꯅꯥꯎꯒꯤꯗꯤ
ꯇꯥꯗꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯅꯤ ꯇꯧꯖꯒꯦꯗꯅ ꯉꯥꯏꯖꯔꯤꯕꯁꯤ ꯑꯩꯒꯤ ꯂꯧꯐꯝꯗꯨꯗ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯇꯥꯗ ꯑꯦ ꯍꯥꯏ ꯑꯇꯣ ꯅꯪꯒꯤ ꯂꯧꯐꯝꯗꯨꯗꯤ ꯁꯣꯏꯔꯔꯣꯏꯅꯦꯀꯣ ꯑꯩꯅ ꯄꯤꯔꯅꯤ ꯍꯥꯏꯔꯗꯤ ꯄꯤꯔꯕꯅꯤꯕꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯁꯣꯏꯗꯤ ꯁꯣꯏꯅꯨꯀꯣ ꯏꯕꯣ ꯇꯥꯗ ꯑꯩꯁꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟꯅꯤꯅꯦ ꯁꯨꯃꯣꯟ ꯑꯩꯅꯅꯦ ꯁꯣꯏꯗꯅ ꯇꯥꯗꯅ ꯄꯥꯝꯂꯤꯕꯃꯛꯇꯣ ꯇꯧꯅꯕ ꯍꯣꯠꯅꯖꯔꯒꯗꯧꯕꯅꯤ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯅꯥꯕ ꯑꯃ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤꯅ ꯑꯩ ꯈꯔ ꯍꯟꯖꯔꯝꯂꯒꯦ ꯑꯗꯨꯒ ꯇꯥꯗ ꯍꯌꯦꯡꯗꯣ ꯅꯅꯥꯎ ꯑꯣꯏꯅ ꯑꯃꯨꯛ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ ꯇꯥꯗ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯐꯔꯦ ꯅꯪꯅꯅꯦ ꯐꯔꯅꯕ ꯈꯔ ꯁꯤꯜꯂꯨꯀꯣ ꯍꯥꯏ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ ꯌꯥꯕ ꯋꯥ ꯋꯥ ꯂꯥꯎꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯀꯣ ꯏꯕꯣ ꯈꯪꯅꯔꯛꯄꯗ ꯅꯪꯁꯨ ꯑꯩꯁꯨ ꯂꯣꯏꯔꯦ ꯏꯕꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯀꯩꯗꯧꯔꯒꯦ ꯇꯥꯗ ꯑꯁꯨꯝꯅ ꯐꯠꯇꯕ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯖꯤꯇꯦꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯕꯨ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯍꯥꯟꯅꯅꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤꯗ ꯆꯠꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯤ ꯖꯤꯇꯦꯟꯒꯤꯅ ꯃꯥꯃ ꯖꯤꯇꯦꯟꯒꯤ ꯃꯃꯥꯒꯤꯅ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯞꯆꯥꯎꯗꯣ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯞꯆꯥꯎꯗꯣ ꯖꯤꯇꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯞꯆꯥꯎꯅ ꯀꯧꯔꯛꯂꯤ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯀꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯧꯔꯛꯂꯤꯕ ꯊꯣꯞꯆꯥꯎꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯖꯤꯇꯦꯟꯗꯣ ꯃꯥꯒꯤ ꯃꯥꯃ ꯊꯣꯞꯆꯥꯎ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯂꯤ ꯖꯤꯇꯦꯟꯗꯣ ꯊꯣꯞꯆꯥꯎꯒꯤ ꯃꯅꯥꯛ ꯌꯧꯗꯨꯅ ꯖꯤꯇꯦꯟꯅ ꯃꯥꯃ ꯍꯥꯏꯅ ꯀꯧꯔꯤ ꯃꯗꯨꯗ ꯃꯥꯃ ꯊꯣꯞꯆꯥꯎꯅ ꯖꯤꯇꯦꯟ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯃꯗꯨꯗ ꯖꯤꯇꯦꯟꯅ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯔꯤ ꯃꯗꯨꯗ ꯃꯥꯃ ꯊꯣꯞꯆꯥꯎꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ ꯖꯤꯇꯦꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯁꯨ ꯊꯣꯔꯛꯂꯤ ꯃꯁꯤꯗ ꯊꯣꯞꯆꯥꯎꯅ ꯏꯆꯦ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣ ꯖꯤꯇꯦꯟꯁꯤ ꯑꯩꯈꯣꯏꯗ ꯑꯩꯒ ꯇꯨꯃꯤꯟꯅꯔꯨꯁꯦꯗꯅ ꯂꯧꯕ ꯂꯥꯛꯄꯅꯤ ꯏꯆꯦ ꯑꯩꯈꯣꯏꯗꯣ ꯉꯁꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯍꯧꯕ ꯑꯗꯨꯅ ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦꯗꯅ ꯂꯧꯕ ꯂꯥꯛꯄꯅꯤ ꯏꯆꯦ ꯃꯗꯨꯗ ꯑꯁꯪꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯨꯝꯅ ꯖꯤꯇꯦꯟꯒꯤ ꯃꯥꯃ ꯊꯣꯞꯆꯥꯎꯅ ꯖꯤꯇꯦꯟꯗꯣ ꯊꯣꯞꯆꯥꯎꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯞꯆꯥꯎꯒꯤ ꯌꯨꯝ ꯌꯧꯔꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯨꯝꯅꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯖꯜꯂꯛꯂꯤ ꯑꯁꯪꯕꯤꯗꯣ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥꯒ ꯂꯩꯇꯕꯒ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯁꯣꯝꯗꯅ ꯇꯥꯗ ꯀꯣꯏꯔꯦꯡꯗꯣ ꯑꯁꯪꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯀꯣꯏꯔꯦꯡꯗꯣ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯊꯣꯡ ꯊꯤꯜꯂꯛꯏꯕꯗꯣ ꯑꯁꯪꯕꯤꯅ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯀꯣꯏꯔꯦꯡꯅ ꯏꯕꯦꯝꯃ ꯅꯪ ꯇꯥꯗ ꯀꯣꯏꯔꯦꯡꯅꯤꯅꯦ ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯁꯪꯕꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯔꯤ ꯑꯗꯨꯒ ꯇꯥꯗ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯀꯣꯏꯔꯦꯡꯅ ꯏꯕꯦꯝꯃ ꯑꯩꯁꯤ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯑꯃ ꯂꯩꯕꯒꯤ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯇꯥꯗ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯆꯪꯂꯒ ꯁꯥꯟꯅꯁꯤ ꯃꯤꯅꯒ ꯑꯃꯨꯛ ꯇꯥꯈꯤꯅꯤꯀꯣ ꯑꯁꯨꯝꯅ ꯑꯁꯪꯕꯤꯗꯣ ꯃꯕꯨꯛꯇ ꯀꯔꯤꯁꯨ ꯊꯝꯕ ꯍꯩꯇꯕꯅꯤꯅ ꯇꯥꯗ ꯀꯣꯏꯔꯦꯡꯗ ꯏꯆꯝ ꯆꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡꯗꯤ ꯃꯥꯒꯤ ꯂꯥꯂꯣꯡ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯪꯕꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ ꯃꯁꯤꯅꯅꯤ ꯀꯣꯏꯔꯦꯡꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯁꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯣꯏꯔꯦꯡꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯪꯕꯤꯕꯨ ꯀꯣꯏꯔꯦꯡꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯪꯕꯤꯅ ꯃꯤ ꯇꯥꯟꯅꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯨꯝꯅꯈꯤꯕ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ ꯑꯁꯨꯝꯅ ꯀꯣꯏꯔꯦꯡꯅ ꯑꯁꯪꯕꯤꯗꯣ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯑꯁꯪꯕꯤꯗꯣ ꯀꯣꯏꯔꯦꯡꯅ ꯀꯤꯍꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯂꯧꯔꯛꯂꯕ ꯅꯪꯒꯤ ꯅꯆꯥ ꯖꯤꯇꯦꯟ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯏꯔꯦꯡꯗꯣ ꯊꯣꯛꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯑꯁꯪꯕꯤ ꯑꯗꯣ ꯅꯤꯡꯉꯝꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟꯗꯣ ꯃꯥꯒꯤ ꯍꯦꯛ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕ ꯁꯨꯃꯣꯟ ꯂꯥꯏ ꯁꯥꯟꯅꯐꯝ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯂꯥꯏꯃꯨ ꯑꯃ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯁꯪꯕꯤꯕꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯑꯁꯪꯕꯤꯕꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯣ ꯑꯁꯪꯕꯤꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯂꯝꯃꯤ
कोइना असुम चलमी सोमदना असंगबिदो कप्तुना लेरी लाइमु अदो असंगबिगी युम अदुदा संगनबा तौरमी लाइमु अदुना इमुंगदा संगे तौपगा इमुंग अदुदगी हनुबा अमना आइखो हाइना लाउरगा चंथोरई लाइमु अदुना इंगक ngakna yengthorakpada लाइनिंग थौ सनामही ओइरमले मासिदगी लाइनिंग थौ सनामही ना हाइरई ai laimu phattaba karigino nangna ai layaiba khangna mafam masida tattana sangana ba honari badi ha ai laimu nasaktu yinindre nei chitro chalu machong pak nai da saradana thuna yangna hanjawroi karigumba chattaba tarabadi nang ai gi iti khanghan gadabani khangu asumna laining thau sana mahina hairakpada laimu ado chatlamdi laimu aduna chattabadagi laining thau sana mahina amu hairi laimu haiba ikai khangdaba ngasidi aidi iti khangal lagedo lairamu asi hairaga laining thau sana mahi do asaw amaga loyana laimu adugi manakta lakli laimu aduga laining thau sana mahiga jainaba haurakli asumna asum lepnaidana laning thau sana mahiga phatraba laimu aduga atat akham leitana khanarami asum ne ngahak khanaraba matungda laning thau sana mahina phatraba laimu ado yamna laksana wahallakli masidagi laning thau sana mahina hari hai athiba khonjal tariba makhai penai daba ai laimu ai iti khangdaba saradana laimu haiba ikai khangdaba nahak thuna yangna hanwai jaro hoi asi hairga laining thau sana mahi do imungda amuk changkhri laining thau sana mahi da maithiba nanglaba laimu ado chalam khidi asang bigi yumgi yana khada lakrami asumna laimu aduna asang bibu magi nupa achougi khonjel saraga asang bibo sumlami asumna laimu aduna asang bibu magi nupa achougi khonjel da yana khada kauthok masidagi asang bido yana khada laklami mahagna yana khada lakpa matamdadi laimu aduna asang bibu makhong paiduna yana khada koiching singlami asang bido laimu aduna thawai lorami asang bibu thawai loraba tungda laimu ado amaiba sumongi manakta chatkhi asumna laimu ado amaiba sumongi manakta phaudorakli maruda amaiba sumona hai laimu ai na hai khiba thabak tu mai pakna pangthok lamlaba natro maduda laimu aduna larukle thawai ado aini larukle laimu adugi wahai tabada amaiba sumona do yamna harau nungairami masigi matung laimu adugi chatha khara piraba tungda amaiba sumon mana lai sanariba do loisilli madugi matung amaiba sumon lai losillam laba tungda yumda laklami amaiba sumona yum yoroduna yumgi thongodo tapna hangduna amaiba sumona magi kada tapna sankri mathangi no ngali titengi mama thopsaugi manakta leikaigi nupa masa amana prap chilaktuna laklami aduga ta thopsau haina pakhana taping koroklami maruda thopsau do korokli ba khonjel ado taraduna thorakli aduga kari tore kari lerbage haiduna hanglami masida nupa macha aduna ta thapsau iteima sangbido leikhire ngrang nungdang yena khada siduna leiramle wafam adu tabada thopsau do jitenbu pakhana koroklami jiten su taraduna taping kadorobage mama haiduna chenthorakli masigi matungda thopsauna jitenbu puraduna masi asangbigi yumda laklami thopsauna jorokpada masi asangbido phi anguba amana kuptuna sumangda leiramli maruda jitengi mama thopsawado mamittagi ira senduna yenglami aduga jitendi mamabu kauraduna tengthana kablakli asomna asangbigi poloinana ba sem sari matamde asum hauki asangbigi thoram loiri magi yumda maikai pangnakhrei angang oiriba jitendo thopsauga leiminaba takhi asumna mathangi no ngale amaiba sumondo koiringi yumda tanna lakli aduga koiring bu kori ta koiren bu leitabro
ꯑꯁꯨꯝꯅ ꯅꯥꯁꯣꯟꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯣꯏꯔꯦꯟꯁꯨ ꯁꯨꯃꯣꯟ ꯂꯥꯛꯀꯅꯤ ꯈꯪꯕꯅꯤꯅ ꯂꯧꯒꯤ ꯄꯇꯥ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯍꯥꯏ ꯁꯨꯃꯣꯟ, ꯅꯪ ꯂꯥꯛꯄ ꯅꯨꯡꯉꯥꯏꯔꯦꯍꯦ, ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯦ ꯍꯥ꯫ ꯑꯩ ꯐꯔꯦ ꯐꯔꯦ ꯐꯝꯁꯤꯜꯂꯣ, ꯑꯩ ꯀꯥꯈꯠꯂꯧꯅꯦ꯫ ꯍꯣꯏ ꯇꯥꯗꯥ, ꯑꯩꯗꯤ ꯏꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯂꯤꯗ꯫ ꯍꯥꯏ ꯁꯨꯃꯣꯟ, ꯅꯪꯅ ꯅꯌꯥꯝꯕꯒꯤ ꯊꯃꯣꯏꯁꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯍꯜꯂꯤꯁꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦ ꯁꯪꯒꯝ ꯑꯃꯒꯤ ꯂꯧꯒꯤ ꯄꯇꯥꯅꯤꯀꯣ꯫ ꯍꯣꯏ ꯇꯥꯗꯥ, ꯃꯊꯪꯒꯤꯗꯁꯨ ꯍꯦꯛꯇ ꯅꯅꯥꯎꯗ ꯍꯥꯏꯕꯤꯔꯛꯎ ꯇꯥꯗꯥ꯫ ꯍꯥ ꯑꯗꯨꯕꯨ ꯁꯨꯃꯣꯟ, ꯃꯁꯤꯒꯤ ꯋꯥ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯍꯣꯏ ꯇꯥꯗꯥ, ꯑꯩ ꯁꯨꯍꯟꯖꯔꯣꯏ, ꯑꯩꯁꯨ ꯋꯥꯐꯝꯁꯤ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯇꯥꯗꯥ꯫ ꯍꯣꯏꯅꯦ ꯑꯃꯁꯨ ꯂꯩꯔꯤꯀꯣ, ꯃꯊꯪꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯇꯣ꯫ ꯃꯊꯪꯒꯤꯁꯤꯅ ꯀꯅꯥꯕꯨꯅꯣ ꯇꯥꯗꯥ? ꯑꯦꯔꯥ ꯏꯕꯣ, ꯃꯇꯝꯗꯨ ꯌꯧꯔꯛꯂꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯀꯣꯟꯅ ꯇꯥꯟꯅꯔꯁꯤꯅꯦ ꯍꯥ꯫ ꯑꯩ ꯌꯧꯔꯣ ꯏꯕꯣ꯫ ꯍꯣꯏ ꯇꯥꯗꯥ, ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯌꯧꯖꯔꯤ꯫ ꯍꯥ ꯌꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯁꯨꯃꯣꯟ ꯑꯃꯗꯤ ꯀꯣꯏꯔꯦꯟ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯣꯟꯗ ꯁꯪꯒꯝ ꯑꯃꯒꯤ ꯂꯧꯐꯝ ꯄꯤꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯃꯣꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ, ꯊꯥ 3 ꯁꯨꯔꯦ꯫ ꯑꯁꯪꯕꯤꯒꯤ ꯃꯤꯍꯥꯠ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯖꯤꯇꯦꯟꯒꯤ ꯃꯄꯥꯕꯨꯡ ꯑꯆꯧ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯆꯧꯅ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯄꯗ ꯃꯤꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯧꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤ ꯃꯆꯥ ꯖꯤꯇꯦꯟꯕꯨ ꯇꯣꯏꯅ ꯀꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯖꯤꯇꯦꯟꯕꯨ ꯀꯧꯗꯨꯅ ꯂꯩꯔꯤꯕ ꯑꯆꯧ ꯑꯗꯣ ꯎꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯃ ꯆꯪꯂꯛꯂꯒ, ꯏꯕꯨꯡꯉꯣ ꯑꯆꯧ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯈꯨꯔꯥ, ꯑꯁꯪꯕꯤ ꯀꯧꯕꯁꯨ ꯇꯥꯗꯦ, ꯃꯥꯕꯨ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯝꯕ꯭ꯔꯣ ꯈꯨꯔꯥꯅꯒ ꯂꯥꯛꯄꯗ? ꯏꯕꯨꯡꯉꯣ ꯑꯆꯧ, ꯅꯪꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯤꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯂꯔꯣꯏꯅꯦ꯫ ꯈꯨꯔꯥ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯈꯨꯔꯥ? ꯑꯁꯪꯕꯤꯕꯨ ꯀꯩꯗꯧꯅꯔꯒꯦ? ꯏꯕꯨꯡꯉꯣ ꯑꯆꯧ, ꯅꯪꯅ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯪꯍꯧꯗꯅ ꯉꯍꯥꯟ ꯅꯣꯡꯃ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯌꯦꯅꯈꯥꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯏꯕꯣ꯫ ꯅꯪ ꯈꯨꯔꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯏꯕꯨꯡꯉꯣ꯫ ꯂꯩꯀꯥꯏꯁꯤꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯃꯤꯍꯥꯠꯄꯗꯨ ꯈꯪꯕ ꯀꯧꯕ ꯑꯃ ꯂꯩꯇ꯭ꯔꯦꯅꯦ ꯑꯆꯧ꯫ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯑꯆꯧ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯄꯥꯏꯔꯝꯕ ꯈꯥꯎꯕꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯌꯨꯝꯗ ꯌꯦꯡꯅ ꯀꯞꯆꯔꯛꯂꯤ꯫ ꯈꯨꯔꯥ, ꯑꯩꯒꯤ ꯏꯆꯟ ꯖꯤꯇꯦꯟꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯈꯨꯔꯥ? ꯑꯆꯧ, ꯅꯪꯒꯤ ꯅꯆꯥ ꯏꯁꯨ ꯖꯤꯇꯦꯟꯗꯤ ꯃꯥꯒꯤ ꯃꯥꯃ ꯊꯣꯞꯆꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯐꯔꯦ ꯈꯨꯔꯥ, ꯑꯩꯁꯨ ꯏꯆꯥ ꯖꯤꯇꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯐꯔꯦ ꯆꯠꯂꯨꯔꯣ꯫ ꯑꯉꯥꯡꯗꯣ ꯃꯄꯥ ꯎꯅꯤꯡꯂꯝꯒꯅꯤ꯫ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯑꯆꯧ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯈꯔ ꯈꯪꯂꯒ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯑꯆꯧ ꯊꯣꯞꯆꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯆꯧꯅ ꯊꯣꯞꯆꯥꯎꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ, ꯊꯣꯞꯆꯥꯎꯕꯨ ꯀꯧꯔꯛꯂꯤ꯫ ꯑꯆꯧꯅ ꯊꯣꯞꯆꯥꯎꯕꯨ ꯍꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯒꯗꯤ ꯊꯣꯞꯆꯥꯎꯗꯤ ꯖꯤꯇꯦꯟꯒ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯤ꯫ ꯊꯣꯞꯆꯥꯎ ꯃꯥꯕꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯤꯕꯗꯣ ꯇꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯃꯗꯨꯗ ꯑꯆꯧ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯆꯧꯅ ꯊꯣꯞꯆꯥꯎꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯅ ꯑꯆꯧꯅ ꯊꯣꯞꯆꯥꯎꯗ ꯍꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯊꯣꯞꯆꯥꯎꯅ ꯃꯥꯒꯤ ꯃꯆꯦ ꯑꯁꯪꯕꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕ ꯑꯆꯧꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯤꯇꯦꯟꯒꯤ ꯃꯄꯥ ꯑꯆꯧꯅ, ꯑꯩꯒꯤ ꯏꯆꯥ ꯖꯤꯇꯦꯟꯁꯦ
ꯅꯪꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯣ ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯤꯇꯦꯟꯅ ꯄꯥꯕ ꯑꯩꯁꯨ ꯂꯥꯛꯈꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯗꯨꯗ ꯑꯆꯧꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯅꯪꯒꯤ ꯃꯥꯃꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯈꯣꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯦꯀꯣ ꯏꯄꯥꯒꯤ ꯖꯤꯇꯦꯟ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯀꯣ ꯅꯪꯒꯤ ꯄꯥꯕ ꯂꯩꯔꯤꯕꯁꯤꯗꯤ ꯄꯥꯕꯅ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤꯗ ꯑꯁꯨꯝꯅ ꯑꯆꯧꯅ ꯖꯤꯇꯦꯟꯕꯨ ꯊꯣꯞꯆꯥꯎꯇ ꯁꯤꯟꯅꯔꯝꯂꯒ ꯑꯆꯧ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯆꯧ ꯆꯥꯛ ꯊꯣꯡꯅ ꯈꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ ꯑꯗꯨꯕꯨ ꯈꯜꯂꯕꯁꯨ ꯈꯟꯐꯝ ꯊꯣꯛꯈꯤꯗꯦ ꯑꯗꯨꯒ ꯇꯥꯗ ꯀꯣꯏꯅꯤꯡꯕꯗꯤ ꯑꯆꯧꯅ ꯆꯤꯡꯅꯕ ꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯒꯗꯒꯦ ꯑꯃꯗꯤ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯔꯣꯏꯕꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ